Welcome to Manipuri Horror Tube. Ahanmamaktada yengpiriba khudingna channel asibu subscribe tobiramu aduga matungdasu aki wari kya yengba fangbinabagidamakta bell icon busu nambiramu. Ngasigi wari asidi 2020 da release tawkiba Thai horror movie The Maid hariba asigi maramdani. Movie asi yamna horror amadi slasher oiba movie amakhakni. Movie asigi ratings di IMDb da 5.6 out of 10 aduga Rotten Tomatoes da 67% fresh oiri. So ma'am thangta batawdana, let's roll the intro. Movie asigi ahobada phone ko bi nupi amaka uwa fangi. Nupi adu yumjaw amada maid amo ina lebani. Yum maduda supernatural activity khara oyapana ma khara hainadaba phawki. Sidai wakhal gi laina oidama lekhanduna therapist amagi na chakki. Adubu amuk yum maduda halakpa kanda yong amagi laidhi ama lerami. Aduna mabu yam phone to borakhi. Asidai di phone yumjaw sidagi maid oiba thabak asibu thadukuna chakki. Sigi tungda yum asigi mapu umana makoi driver chai ko ba amada anoba maid ama thirakna bairami. Asigi mathangi sinda umagi machanupi nita umana hairaki icha phone nangda boot lei hairamba mayamdo asengma natte ko boot haibasi kesu leponte just wakhal na sagat pangaktane sidagi umana machabu sununbaga thoke na toba kanda maningna ngasagi laidi do chatpo fangi sidedi manong silapa kanda laidi do mafamdagi lengdana dum lerami mamana thokra matungda nitna mai room da nupi amagi thawai mawba fangi dubada angang do yam pakhatki Nongalaga doctor na yengba kanda nikki mama baba animakta anaba ma leide haiduna doctor aduna haizarami sigi mathangi sinda joy ko bi nupi ama yumjaw dugi driver chaina maid ama oina purakhi yummadugi senior maid na joy bu yumjaw adu yenghanki aduga rules khara takphi masidagi nikki room da pusilakhi aduga sakhang mai kana hanki amadi khwaidagi senior maid 1 na joy da ngasidagi nang thabak suba hogadabani amadi thabak suba lakpani nang aduna nathauda mayong sinbana hena phagani haiduna hanjin hairami but kegi damak hairibano haibadudi ekoina puna khanglakani sigi matang da driver chaina joybu makoi quarter da pusilami maduda joy nang laki kai maramgino yumasida suramba maid ayamba yumsibu thatolaga chenkhibase maduda chaina karimata khumkide amadi thoki Kona numidang da joy yumjaw adubu explore toba matamda mong chadaba nupi ama uwa phangmi adubu mane ignore tawraga adum lakhi ahingda amu magi mangla da nupi adugi thawai du uwa phangki dubada madu yam kiramni sigi mathang numidda joy na umada magi wari khara tamrami madudi mana hana suramba yum adugi mapudo yum dubu yong thoklamlaga mapanlamda leikibana mana anoba yum amathirapani hana rakhi sigi mathang da amuk Joyna nitpu sumbiraga tuman khaiba kanduda room maduda ngarang nupi adu amuka uwa phangki dagi mana leithorakpada nupi adu mangki adubu joyna masi pumba ignore tawraga magi mathauda mayon sinki numidangda joyna nitpu irujabirami matangduda ngarang nupi adu amuka uwa phangi sidai joy anga adubu sumbiramlaga yum maduma explore tawba lakhi Asomda nitna mikap tholakpada nupi adu magi nakta yengladuna lerami haiba uwa phangi nga andu kimanki duna chenthoraki asomdana mo joy umagi husband haibadi yumasigi yumbu nirakki study room da yawrakhi aduga mana photo ama thengnarami maduda yawriba maid adu nahandagi tattana urakliba nupi adu orami matangduda magi mangda amuka nupi adu thorakhi asdei joy su kimanki duna chenthoraki maduda need su mapanda liptuna lerami haiba uwa phangi sidai joy amadi need yumjaw adugi atay atoba senior maid 1 amasung hongal loinana umagi nakta lakrami aduga photograph adu pidaga mase kanano haiduna hanglami maduda umana hairaki mase akoi yumsida thaina maid oina thabak suramba nupi amakhakni sidai di ekhoida flashback ama ulakki Uma amadi nirak matai manaw moina mabani gi relationship aduda nuaine da bakhara lei haiba khamngami nirak na tawriba job adugi sel tum achangba pumba umagi mapana pirak pungang toirami thabaga sigi maramna mabani gi marakta lapnaba kya ama purakhi
aduna matam chuppada umasu matomta lerammi makhoi yumda thabak suribi meet aduna umage awabase uraduna matam pumbada loina duna leki even mabani gi marakta sexual relationship amasu purakhi and meet adugi migna ploy korami hoji presenter sinadu septo edaki joina won the ploy se karamna sikhibano haidun hanglaki maduda wonna kemta khumkhide aduga nagi nathau taw haidun hairaki honda momu hanki maduda honna hairaki ploy se sida thabak surami adubu nomadi ma kanamta tathokta yumsidagi chingki adude thiba fanglaktabani hide amuk chaida joina hangba kanda china hairaki ploy amadi uma yamna close oirami umabu matam chuppada senabiba yengshinbiba hairagadi ploy ma khaktani adubu nomadi mafam khangtana ma yumsibu thadoktuna chakki anyways joy ma gi thabak toba hoglaklami mana nit ki room da lakpada umana nit pu cheiraduna lerami asita sunattana anga aduna yekliba drawing pumbasu amamta totuna sagai biram laga chakki joy changlak nita mana yekliba singdu kana no haiduna hanki maduda nitna magi mama baba ga loinana meetama lepado yekpani haiduna hairaki sidai joy tuminna umagi room da changlaki aduga nitna yekiba drawing adu lona huralaga puraklami joy nirakki study room maduda yoraki maduda nirak kanano maga wari kanna sanarami joy na munni yingluba kanda manunda ploy do uwa phangi joy na changlakpada nirak to lali haijaraduna lerami maduda joy changlakpa ubada joy gi khuttagi paidba drawing adu lawki sidai joy su tuminna tholaki flashback ama amukulaki madudi nirak amadi ploy su study room maduda intimate oiba horaki haibadi mabani su yamna close oisibana masabu phathaba ngamkhidabani anyways asomda joyna nita wahang amanglaki madudi noi yumda suramba ploy haiba nupi se nang kyarakti ure maduda nitna masing thingamdana ure ena gyan tarakpadagi wafangi haiduna hairaki mataduda ploy joygi nakta lakuga vision kharawlaki madudi ploy amadi nirak physical relation leirubana ploy pregnant orakhi maduda nirakna ploy gi machabu taibam khon pangami adubu umana si pumba khalakpa kandadi yamna nungai khide nirakna pamjabadugi matungninna ploy gi macha nupi ang phangsekhi adubu nomadi ploy na idu jeringai kanda bathroom nanthaduna tusinki aduga koktagi e myam ma chentharathi mataduda umasu changlaki adubu ploy bu yenglamle hadaga help amata tawramdana tuminna thong adubu chen olonsilamnaga chakki kona ploy sire haiba kanduda uma amadi niraki order matungina chai won amadi hon mahoi changduna ploy gi hakchangbu plastic amada yomsillaga yena khada puthoraki aduga mafam amada momphom matau thoklaga phumnana badauki adubu ploy mukha hingalaki mado plastic manungda yam wana soron bangamdana lerami mahom makul lenglammi si pumba se nirakna surami adubu makoina usinadaba saduna ploy bu hingna phumsinki asiga loinana wa amasu rivaluraki madudi ploy se atai kana sunatte joy gi hek pokminaba machi ni haiba khangmangami joy amadi ploy mabani ma ampa leitraba machani mabani se piklingai dagi hauna punna nusinana hauminaraki ploy na thabak suba chatlaga joy na school karami adubu ploy yumda sunghan halakidabadagi joy mentally unstable oiraki joy na chawrlaba matungda machebu thibo oina masu meet ki thabaga si torokpani adubu mana mamangda suramba yum adugi mapu aduna mabu sexually abuse tauge honarakpada mana mapu adubu thang kaktuna hatki aduga mapu adugi wife adusu hatki dagi sinna se present septo daki wonga umaga birthday party ama panthoknanaba wari kana sanarami aduga birthday si ate kana gi sunatte umagi oirami asomda joy therapist amagi nakta lakrami therapist asi mamandu utkiba phone gi mental health bu lying bikiba nupi adu oirami joy chahi ani mamandagi therapy asi chatharakpani joy na nupi adu da magi mental health asi hoji khara makhidi phaba ngamle haidun hairami magi tawriba behave asi da therapist aduna normal oirakpa khara uraduna nangi yam pharamni haidun hairaki asde joy na ma angang musu yokchagi haidun khalli haidun hairaki aigi mental health asida angang yokpa kaisu kaidabra haidun hanglaki
मदुदा नुपी अदुना कैसु कायदेना हाइदुना हाइरकी हाइरिबा अंगा असे अतै कनासु नत्ते नीटकी मरमदनी कस नीटती जॉयगी मचे प्लॉय अमदि नीरकी मचा ओइबना मागिदी हाइबदी मरीदा येंगलुरबदी जॉयदी नीटकी मंदोम चाथोए मदुना माना नीटपु योगलगनी हाइना लेपचकी अदुगा अरोइबदा जॉयना थेरेपिस्ट अदुदा हाइरमी ऐना नानकेदगी थिरकप इचेदो फंगले मदुदा थेरेपिस्ट अदुना ओ याम फरेने अदुदी मतंग लाकपदा नोय चेसु यावना लाओ हाइदुना हाइरकी बट मता असिदा मागी मेंटल हेल्थ असि हौजिकसु फत्रि हाइबा अइखोइना खंबा ngami लायरखरबा मी अदुबु माना पुरकपा हाइबसिदी ओइथोक्त्रबा वाने हिदेदी जॉय चाय वॉन अमदी होनगा पुन्ना मार्केट तगी पोचे लेरगा हलगिनी हाइदुना उठली मदुदा चायना जॉयबु हलकी केगिनो ngasiदी याम मतम चंग्रे नांगदे मदुदा जॉयना ऐ लाइसंग अमदसु चंगलुबना अदुगा हॉस्पिटल दसु चलुबना खरा थेंख्रे एंड मार्केट तैसु पोचे मैम लेरए होरेन नुदांदा हाइबदी पार्टी द सिजननबनी बट पार्टी द सिजननब हाइरिबसि करी पोटनो हाइबदो अखोइना मथंगी सिंदा खंगलकनी असिदे बर्थडे पार्टी असि सेम साबो लोइरे हाइबो फंगी जॉयसु असोमदा इंजेक्शन रेडी तौदुना तमकी कईगी रेडी तौबनो हाइबदो कोना खंगलकनी पार्टी द इनवाइट तौगिबो गेस्ट नमक्सु निमजाव दुदा योरखी जॉयसु क्वार्टर दगी चाइगा लोइना निमजाव दुदा थुंगलकी गाड़ी मनुंग जॉयना चायद प्लोई मरमदा अमुक हंगलकी मतांदुदा चाय अस्थमा अटैक ओइबा होरकी चायना इनहेलर यूज तौरिंगे कांदुदा जॉयना प्लास्टिक मन मेंदुना चायदु गाड़ी मनुंग हाथकी इदे जॉय चाकु मनुंग चंगलकी सोमदा वोनना चायगी गाड़ी उबदा चायबु कोगलाकी अदुबु मनिंगदगी जॉयना इंजेक्शन अमा थिजिलक्तुना वोनबुसु मोहम्मदुदा हाथकी सोमदा हॉन चाकु मनुंग जॉयना खोंग खुद की सिंदुना थमकी सिदई जॉयना लाक्लिबा मी पुनमक्ता ड्रिंक येन होरकी अदुबु ड्रिंक अदुदा हिदाक अमा यासिनकीबना मयामदो थक्पगा कैनोमा तौबा होरकी नीरक कोल अमा तौननबा मागी स्टडी रूम दा चंखी अदुगा उमासु ड्रिंक अदु थक्लुबना कोक ngawrukतुना रूम मनुंग दा चंखी जॉय नीटकी रूम दा लाक्लगा नीटकी नाकोंदा हेडफोन अमा बांबिरमले हायरगा थोकी मपानदा लेरमलिबा मयामदो इंगातो ओनरबो होरकी जॉयना तांगलकदु येंदुना लेरमलिबा मियाम पुनमपु थांगना कक्तुना हाथकी अदे चाकुमदा लेरिबा होनबु जॉयना याम उसित होयदना थांगना कक्तुना हाथकी असोमदा उमा रूमदा लेरिंगे कांदा जॉय चंगलकी अदुगा मासे प्लॉयगी मनाव नुपीने हायदुना खंगलकी दुदा उमादी थाजबा ngollamde मदुदा जॉयना मांगना पीकलिंगे मचेना चिठी हेके थारुप मयामदो येंगनकी अदुगा मखोयगी फैमिली फोटो अमसु उठी दुबदा उमासु खंगमंगी हौजिकसु उमाना प्लॉय कनामता ताकथोक्तना युम ngasibu थादोक्तुना चखिबनी हायदुना ओइदबा हाइजिलमी अदुबो मता अदुदा मादो खुनबा होरकी माना थकलुबा चा अदुदा जॉयना केनोमा यानसिनखिबनी जॉयना उमादा हायरकी सोर फुंदुना सीबा हायबसे कमाय तौगे हायबदो ngasiदी नंग खंगलनिदना नंगना एगी इचेबुसु अदुना हाखिबनी नंगसु अदुना सीरो हायदुना हायरकी हौजी उमाना सावरक्तुना जॉयबु ngakसम पाइदुना मेलकी अदुबु प्लॉयगी थवाई लाक्तुना उमाबु डिस्ट्रैक्ट तौखी अदुगा जॉयना मतांग जाना थांगना उमाबु थिंदुना हाथकी असुमदा नीरक स्टडी रूम दा उमागी मपागा वारी सानदुना लेरमी मदुदा माना हायरमी ऐ उमा अमदी बंगलो असिबु अथुबा मतम थादोलगा चखरगनी मतांगदा मासु सोर फुंबा होरकी कस माना थक्कीबा ड्रिंक अदुदा जॉयना केनोमा यानसिनखिबनी माना मपान थोलपा कांदा मयामदो लेमायदा सिरदुना तारगा लेरमी मदुबदा मादो पुंगक ngakki सिदे नीरकी मांगदा प्लॉयगी थवाय अदु थोलक्की अदुदे मपानदा मैसु चाखलक्की नीरकना मपान चे थोरपदा जॉयना थांगना थिंदुना नीरकबु हाथकी हौजिक जॉय नीटपु तुमलंबदगी हौदोलगा मपानदा पुथोरक्की अदुगा जॉयना नित्ता मासे मागी मंदोम जानी हादुना खंगलक्की अदुदे कन्ना कन्ना कप्पा होरक्की मतांसिदा मूवी असि लोइसली सो मैं मूवी असि नुंगाइबिदबदी कमेंट सेक्शन दा हाइबिरमो अदुगा लाइक शेयर एंड सब्सक्राइब तौबिरमो अदुगा थेंनारसि अमुक मथंगी अकिबा वीडियो दा अमुक